ANA gi mioi ama faba lakpa Central Force ki bolero ama Kuki singna mai Thakhre ke sida uriba bolero sini Central Force singda pau piba CID yaurame haina mai Thakhre Kuki singna Kuki Nupi ama chingda poppy farm da chatpada kaine attack tawkhre aruba fibam da laire rims da puna ba haina khanari hairi Sanjen thongda duty taba Muslim police ama laikidre matau karam na leitabano haibadi chap chaba khangdri hairi hazaba yaba pau ama da Jiribam district ki Boroberka police station gi manung chanba Chaudhary Khal village tang asi drug faba changmada Nongmei Kapthorakhre police na so handuna Nongmei Kapkhre haidi thokdok thokfam dagi police na AK-56 rifle ama recover tawre haidi jingnaba mioi mari police na verify tawnaba honari Jiribam district ki Boroberka police station gi manung chanba Chaudhary Khal village tang asi numidang wairam drug faba changbada Nongmei Kapthorakhre police na su handuna Nongmei Kapkhre haidi thokdok thokfam dagi police na AK Nongmei amasu recover tawre haidi jingnaba mioi sing police na verify tawnaba honari CRPF amadi Boroberka police station gi kangbu amana operation kana chathari nakal amarom dangarang su Imphal East district ki Porongpat police station gi manung chanba mafam amada drug lalonbada chenabani haiba mioi ama faba changbada su khanghaudana Nongmei Kaptholakpada CRPF ki personnel ani asopa nangkhiba laikhrabani ikhoi laiwe khrabai pai pusingi thauna lingjel mirol sinaning singsi chahi ahum helaklaba Kuki narco terrorist singi mioi bagi hak khungau na ba hingsa tanamang tharaga maitei singna leptana chathakiba asi leibak thugaina balandani fammi hobagi lanate haibasi aikhoi khudingmang na wakhal taminaba matam oire chahi lising ani hen bagi puwari leijariba Manipuri singna ngasi dimi kap thoklasi aikhoi gi laiwe khrabai pai pusingna iraibak iramdam karamna kanduna ngaktuna lakhi haibadu ngasi gi mirol asina hangana ningsing minaba yengsinba yamnamang maru oirakli Ipai pu singna iraipak iramdam ngakpa kanbada thawai dagi hena lumna lauduna yeknaba singna chatharakhiba lantheng kayada nukna thawai kathoklamkhibani haibasi ngasigi mirol sina kawbu yaroi 1919 dagi 1926 fawba chahi tarat khuntakhiba Manipur gi ningthau singi mathakta chatharakhiba lan aduda mishimina awa ana kaya nangkhrabasu thauna faraba matamdugi ipai pu singna awa singbu maithiba piduna aikhoigi ngasigi iramdam asi kanduna lakhibani ing 1891 da thokiba Anglo Manipuri War British singi lengak sasan adugi mayokta aikhoigi thauna faraba ipai pu singna thengna lakhi loina na ing kumja 1904 da British colonial rule gi mayokta hokhiba ahanba nupi lan adu matam adugi thauna faraba aikhoigi ima sing amadi ing kumja 1939 da thokiba ni suba nupi lan adu su thauna farabi ima singna matam da thokiba khusem ri jak tang bagi thogdo adugi mayokta akan balan theng chathaduna thawai phawba thadok tuna maithiba pi khibani loina na ngasi fawba Manipuri singna state ki thakta ningsing thoram pangthoktuna ningsing baga loina na thauna farabi ima singi mafamda ikai khumnaba ulli ikui kuidana thokiba kumja 2001 gi June 14 dagi 18 fawba lamdam sigi miyamna barat lenga amasung NACNI mani gi marakta chathakiba peace talk ki marumda without territorial limit haiba wafam yausilakpadagi yaningdaba fongdoktuna thauna faraba lamdam sigi mapari taraga nipana thawai katuna maithiba piki numit asibu ngasi fawba di Great June Uprising Unity Day haidun ningsing thoram pangthoktuna ikai khumnari Manipur gi haukiba thengkhang kayada iramdam asibu thugaina bachatharakiba tongan balalong kayada thauna faraba laiwi khrabai paipu sing adugi chada nauda oiriba ikhoina thawaina pontha piduna lakhiba ngaktani haukiba ing 2023 gi May ahum dagi Kuki narco terrorist singna chatharakliba hingsa yawalanda asida mioi chaningai gangkhairong gi punsi mangkhre mioi lising humpu hen bagi mayuma kai amanga ta thohan khre tongan be relief camp singna mioi lising kaya changja fam lobada natana mioi kaya amasu soinai duna leiri amadi mioi kaya amana ngasi fawba tongan ba hospital singna ana laying chathari khwaidagi thamoi sokpo oina Jiribam district ki Boroberka subdivision gi manung chana laiba jakurado da pikliba ngang ahum yauna nupi ahum yauna mioi taruk tamthina hatkibagi thogdok leima khongda laiba 57 mountain division da thabak suba chatkhiba laishom kamal babu thiba khangdana lairiba sigi wathok sing asisu kabu yaroi masigi mathakta ikui kuidana Bishnupur district ki Tronglao da pikliba ngang ani amasung leangmai gi Naga micham taruk yamna tamthina hatkibagi thogdok adugi achumba wail piba ngamdri lairiba na walenga asina su irang asi pukchal singa loisina bahona ba haibadu miyamda thabak oina utpa ngamdri pumnama asi hangatna yenglubada hojik Kuki narco terrorist singna chatharakli balanda asi lamdam asida lairiba tongan ba civil society organization sing Maruoi lup sing Meira paibi lup sing amadi Khwairaman kaithel phambi ima singna landa asi thengna bada amadi maithiba pina bahona bada punna mayon amada jangsin mina bagi matam adu yorabani chathari balana si iramda Manipur si thugai gi haibalani leiba ki phammi hobagi lanate haibase khoi pumna magna khangmina ba matam oire ngasi maksu World Indigenous Day thoram pangthok tuna lamdam asida khunda minari ba yellow furup sing amatani haiba na hongna ningsing minari hojik thokliba irang asi yellow furup singna punna thengna mina duna mausa gi tangdu leita ba fibam da hanjilakna ba hona bada punna thodang lomina na ba su warif lori
Kuki narco terroristing ilan asigi Maruoi haurakfam munna thiruba matamda India lengaki khut chawna yawi haibasi khangpham thoi. Kuki singna chathariba lan asigi marumda awang nongpuk lamdamda maning makha tambagi lalau changsiliba lalau lupsing namthanaba aronba thawrang ama India lengangna chathari haibasi su chenba yaroidaba wafamni. Hauji awang nongpuk lamdamda leiriba tongan state singi saruk singdagi machet phaktoklaga Kuki jo singi oiba jalengam haiba union territorial integrity natraga state ama semnabagi oithoklaroi manglan amagi marumda tongan ba mapalaibak singi khut yauna landa asi changsilakpani haibasi ngasidi ipong na khangnare maram aduna hojik lamdam asida leiriba CSO sing mahairoi lup sing maira paibi lup sing kaithel phambi ima sing yauna Maraibang manamdam nungsijaba pumnamagna Kuki narco terroristing na chatharagliba lana si maithiba pinaba achetpa firep ama lawminaba haibasi ngasimak mangda tariba wafamni leiba kilo chingba singna sulanda asi thengnanaba honabada ngaihaki oiba chatnaba yaroidaba tongan ba wafamsing phongdokpagi mahutta famdagi iraipak iramdam kanbana saruk chama hena phai haibasi matam pumnamakta ningsingba chumgani Miyamgi apamba maikaida lakpa phai Manipur tholiba Erang hasi chahi ahum helaklaba fawba loisinabagi maikaida laknaba state lengaktagi honabagi maming ita tade miyamgi mihunna sembalaiga asin election matamda miyamgi damak haikiba wafam vote karba matamda hekta kauthokpa haibasi chenabi amagum lairakpa miyamna thengnari tasengna miyamgi mihunna sembalaiga asina tawba ngamdaba amata leite lo su makoina sembani leibaki law and order su makoina ngakpani asumna yamna sakti laikhraba miyamgi mihusing asina hojik Manipur tholiba Kuki militant singna horiba Erang asi Karigidamak loisinba ngamdana leiribano haibasi maikai kayadagi hangliba wahangni wahangsigi paukum hojik fawba phangdana leiri Manipur lengak pairiba asi BJP lengakni center da su BJP lengakni adubu Manipur asu kuiraba chahi ahum hena miyambu on naiduna thamli tholiba Erang sigi waroisin center lengakna loisinaba honabra haibasu honade state lengakna tawbra haibadusu tawde miyamna amadi CSO singna pendabagi kholau kaya lauduna hojik fawba leiri Masida lamdamsida santi leitre miyamgi punsi ingna chingna leitre charangna balaiba ama haibadu oiduna leire miyambu wahanba santi leina thamba ngamdaba lengak ama haibasi karisu peningai oide miyamna pami santi leiba ingna chingna hingba punsi haibadu pami adubu lengak sina miyamgi damak kari tawraga matau karamna lamdamsida santi purakna honaba mathau tai lamdamsida ingna chingna santi lehena bathokliba Erang si loisinduna miyamgi apambagi maikai da lakna hona haningi Kuki militant singna Naga ani Thakhre liangmai taba mafam singda total shutdown Thakhre KNFP ki Kuki militant ni chingna bakulai paiba singna ngasi Kangpukpi district ki Langka Naga village ki khunja sing lau suduna leiringai da masing khangdana Nongmei kapsilakpada Naga micham ani siri aduga micham ani na Sokle amaramda thawdu asibu yaning da phongdoktuna liangmai Naga council Manipur na khudaktagi Manipur gi liangmai taba mafam singda total shutdown Thakhre Official oiba paugi matungi na ngasi ayu pung 8 makairom tabada afaba makhalgi khulai paiba Kuki militant ni furom Langka Naga village ki khunja sing lau sudun leiringai da laklaga atat akham leitara Nongmei kapsilakpada lau sudun leiramba Naga mioi ani khudakta siraga ani amana sokibani leikidaba mioi ani adudi W Chawang kuntraga mari amasung Kawidinang Avonmai Yankaiga manga kawi makhoi ani makhudakta mafam aduda leikidabani soklaba mioi ani aduna M Avonmai Yankaiga ni thoi amasung N Prinmai Yankhaini makhoi ani Nongmei na panbadagi khudakta medical treatment gidamak health hospital da pukhatki thawdok thokfam da security forcing deploy tawkhre hairi thawdo aduna nauna mafam aduda Erang kan khalakhibaga loinana liangmai Naga council Manipur LNCM na liangmai Naga na khundaba state asigi mafam khudingmakta khudaktagi emergency total shutdown Thakhre LNCM na thadorokpa cherol amada mihat asibu condemn tawrakpaga loinana ngasigi attack adu KNFP Kuki militant singna satharakpani haina maral sirakpaga loinana khudakta micham miyamgi safety amadi security gi akanma thabak lakhut haina taksilagli total shutdown gi khongjang manung dukan sing office sing educational institution sing amadi atainan essential activity pumnamak makha taba notice ama thoktriba fawba thonglon gani adubu medical fire service atai essential service sing loinana emergency response operation gi thabakti komthokani haidi